시게라 쌍게라 아이코이디 ngaktabadi yaroeba CSOsing natraga leiriba khang ai mayamna leiriba phibamji masi amtang yenghaningi Kuki Furup Singh na Khundaba Gangpiang dage Imphal East District ke Litan Pokpi da leiriba uyok ching kaktuna lambi semnabagi thabak chathaba haurakpadage mafam adugi miyamna lambi semba yaroi haina changsilakpada security force ka chauna unkhatnakre hiramasida Impact News ki reporter Mushuk Elangbam dage akhannabar report ama Miam na sila miam sat po uriba duga tungda masing yam laba miam ama live se kun maru na Imphal East District ki Leitan Pokpi haiba khulla sida maru na khulla sigi singsang paring haibadi hagi nakanda leiba sigi singsang paring asida kuki Furup ki myo singna nauna kogi Leitan Pokpi ki khungi lamgi area changsillaga lambi samjalakpa matamda leiriba security personnel sing asina ꯊꯤꯡꯉꯛꯇꯕꯗꯒꯤ ꯉꯁꯤꯁꯦ ꯂꯩꯇꯥꯟ ꯄꯣꯛꯄꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯀꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯛꯄꯅꯦ ꯈꯣꯡꯖꯪꯁꯦ ꯃꯈꯜ ꯃꯈꯜ ꯆꯪꯁꯤꯜꯂꯀꯥꯟꯗ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯨꯒ CRPFꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤ ꯁꯦꯝꯃꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯥꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯂꯣꯏꯅ ꯆꯥꯏꯊꯣꯛ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯊꯤꯡꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯏꯕ ꯃꯐꯝ ꯑꯁꯤꯗ ꯀꯥꯗꯨꯅ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯂꯝ ꯀꯌꯥꯝ ꯌꯥꯝꯅ ꯃꯈꯣꯏꯅ ꯁꯣꯛꯆꯤꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯊꯤꯡꯕ ꯁꯤ ꯅꯝꯈꯥꯏꯔꯒꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯊꯛꯇ ꯂꯩꯕ ꯑꯩꯈꯣꯏ CRPFꯀꯤ ꯄꯣꯁꯇꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯀꯗꯥꯏꯋꯥꯏ ꯖꯒꯥ ꯑꯗꯣ ꯈꯤꯇꯪ ꯁꯣꯡꯇꯛ ꯑꯃ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤ ꯊꯦꯜ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯁꯝꯃꯛꯏꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯊꯦꯟꯁꯦ ꯑꯁꯤ ꯇꯥꯔꯛꯑꯒ ꯑꯁꯤꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯔꯣꯝꯗ ꯀꯨꯝꯊꯔꯛꯀꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯆꯤꯡꯁꯤꯅ ꯑꯁꯤꯒꯤ ꯑꯇꯨꯝꯕꯁꯦ ꯑꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤꯅꯦꯕ ꯁꯣꯝꯒꯤꯁꯤ ꯅꯠꯇꯕ ꯑꯁꯣꯝꯒꯤꯁꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤꯕ ꯁꯤꯒꯤ ꯆꯤꯡꯁꯥꯡ ꯄꯔꯤꯡꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ASPꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯍꯟꯗ꯭ꯔꯦ ꯁꯤꯒꯤ ꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯉꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯎꯍꯟꯒꯗꯕ ꯑꯗꯨ ꯆꯪꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ASPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯃꯦꯟꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏ ꯆꯪꯈꯤꯕꯒꯤ ꯐꯨꯇꯦꯖ ꯀꯥꯞꯄ ꯑꯗꯨꯁꯨ ꯅꯝꯐꯨꯗ ꯐꯣꯟꯁꯦ ꯂꯧꯔꯒ ꯀꯛꯊꯠꯍꯟꯈ꯭ꯔꯦ ꯀꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗ ꯌꯥꯝꯅ ꯁꯣꯛꯄ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯀꯛꯁꯟꯈꯤ ꯇꯥꯔꯒꯗꯤ ꯑꯣꯟꯊꯈꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯃꯩꯇꯩꯒꯤ ꯂꯝꯁꯤꯗ ꯃꯈꯥꯁꯤꯗ ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃꯁꯨ ꯂꯩꯕ ꯁꯤꯗ ꯃꯈꯣꯏꯅ ꯈꯨꯜ ꯇꯥꯁꯜꯂꯛꯀꯗꯩ ꯍꯣꯠꯅꯕ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯗꯩꯗ ꯃꯣꯏꯅ ꯈꯨꯜ ꯇꯥꯕꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯃꯐꯝꯁꯤꯗ ꯂꯝꯕꯤ ꯀꯛꯄꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯂꯩꯇꯦ SP ꯃꯁꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯀꯥꯔꯒ ꯌꯦꯡꯖꯔꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯀꯛꯊꯔꯝꯃꯦ ꯀꯛꯊꯔꯤꯕꯁꯤꯁꯨ ꯀꯌꯥꯝ ꯀꯛꯊꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯪꯉꯒ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕꯗ SPꯁꯤꯅ ꯁꯤꯗꯒꯤꯗꯤ ꯍꯦꯜꯂꯒꯨꯝꯁꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯃꯈꯥꯗ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯨꯝꯖꯔꯛꯄꯅꯤ ꯃꯥꯅ ꯉꯁꯤ ꯀꯔꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯗ ꯀꯔꯤ ꯊꯥꯖꯕ ꯄꯤꯔꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯝꯃꯅꯤ ꯒꯃꯦꯟꯅ ꯇꯧꯔꯛꯏꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯉꯥꯛꯇꯕꯗꯤ ꯌꯥꯔꯣꯏꯕ CSOsing ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤ